Kakching district ki Tongan Tonganba Mapham Kayada tin na Kuppa Yumthaksing Len na Hutkhiduna CHAONA AMANG ata CHAONA THOKHANKHRE Len yauna akanba nong nusit na maram oiraga Kakching amadi kaira wabagay hiyanglamgi Mapham Kayada thaba ningtham loroki manamasing kobi mairien thabi tilau chanam lokpayaraba hangam hawai amadi manamasing kayasu Len na yaithatuna yamna CHAONA AMANG ata THOKHANKHRE Kakching gi oinadi tha asigi tang taragani thoida ahanba oina len yawba nonglei nungshitna lawfom kayada CHAONA AMANG ata thokankhra matungda amuk hana len yawba nonglei nungshitna amuka hena AMANG ata thokanbani hairi nonglungshitna maram oiraga hiyanglam wabagai lamkhai gi matam kharagi oina kaithel phamnariba ima kaithel gi saruk kharasu nungshitna humdokhre hairi amaromda Kakching district ki manung chanba sora awang lekai da leiba Muhammad Salaudin chahi kuntaret apokpa Muhammad Abdullah giyum akanba nonglei nungshitna humdokhre hairi Kakching wairi KMC mamang da leibi seram bina leimagi yumsu AMANG ata thokuna lupa lakh ahum longi malchang mangle hairi loinana iremban hawairo amadi marembongi area da yum nipurong tin na Kuppa Yumthaksing Len na loina Hutkhiduna hairi